Ngasiphongkiba tongan Manipuri siphongsing amasung thokiba thawdo wathoksingdagi maruibi ipausing miyamna thamjagi ahanbada Ukraine gi wahaudagi nuclear power singgi marakta khut thoknarakpa yai Russian senior diplomat nungsuk laibak singna Ukraine da mating pangbagi sang yamna hengalakpa sina maram oiduna nuclear power singgi marakta hakthengna lan soknarakpa yai haina Russia gi deputy foreign minister Sergei Ryabkovna phongdorakre hybrid lan asida United States amasum alliance singna Russia bu maithiba pinaba phongna lakthoki haina Ryabkovna United Nation gi disarmaments conference to wangang mada phongdoki masi international agreement sing thugai bine masum Ukraine gi lan asi mapamaram khangdaba mawongda sandorappa yai haina deputy minister naiki United States amasum NATO na Ukraine lan gi mai sukhanaba policy sa thariba amasum military gi lamda yaushilakpa gi sang hengalakpa sina nuclear power singi marakta hakthengna khut thoknarakpa yabi gi phiyom lei maduri yamna mangtak thokani haina Ryabkov na haki US ka aroibo ina lerama nuclear khulai gi agreement oiribe English ngani ga taragi New Start Authority bu Russian President Vladimir Putin na suspend tauna ba phirep lokiba du US amasum NATO na Ukraine sa thariba action gi pakhum ni haina su Ryabkov na haiki haina su paus na makata na phongdorakli makasa tharak poina to papawm na illegal immigrant sanglak pathingna ba review meeting pangtokre Myanmar military coup satakhiba sina maram oiraga state asida Myanmar gi illegal immigrant kya leptana sangsilakliba si thingnabagi dama ngasi ayuk minister nongthombam beren siar loduna ma ki office Bangalore review meeting pangtokre review meeting aduda maru oina Myanmar ga tainari Sandel Susampur Tengnopal Kamjong amasum Herzol district illegal immigrant sing masakhangdokna ba akanba verification drive sa thariba sigi matangna yamna kupna khanakhi Chief Minister N Beren mi phamaduga mari lenana ma ki Twitter thagalakhiba warola mana hairibana Indo Myanmar border gi paring da hauji police outpost kuntraga mari sagaliba si loirabadi illegal immigrant kya state asida sanglakpa si mapung fana thingma ngamani illegal immigrants sing asidagi aikhoina state asida hana leijariba indigenous people sing asi thingnaba thabak paikhatpa mathoktai haidi Panba yabli Chief Minister N Beren gi instruction makhada hauji Myanmar ga tainari bi district manga da illegal immigrants sing masakhangdokna ba district administration na police ka loinana verification drive asi yamna kan sa tharibani makasa trak poina to pawmna draka kona na phakhiba ama conviction pikre hayeng tang marida sentence hearing pangthoklagani aina thingraba drug spasmo proxybon ESP capsule sahum ko humpu ho ki sahi English ngani ga taruki July taraga turupta matamama gi national highway number 39 oidibe Imphal More lambi gi Lilong police station gi pamang thangba lambi da Poramba police station adu gi mayai wai oidiba Lilong hainong makhong digi MD Sikandar sai kunga truk apokpa MD Nazirbu Sairap talaiba special judge NDNPS fast track court Manipur na NDNPS A ki section 21 clause B da Equis asi mara laire haina lakthokre aina thingraba drug phakhiba thawdoka mari lainana na police station lokhalakpa FIR dagi Equis asi bu phaduna wang pang sathaki police ki wang pang aduna hairibadi Equis Sikandar Ali plastic khaw amagi manungda aina thingraba SP capsule asi haptuna puringai serakta police ki gypsy ama lakpa ubadigi Equis asi Lilong PS ki mamang thangmada leiba lambi amara taha satpadagi police personnel sing aduna singnabadagi Equis asida checking sathakibani checking aduda aina thingraba drug asi Equis asina purambani haidi na police station Equis asigi mathakta case asigi damak charge sheet file khaki file aduga mari lainana hawkiba sahi English ngani ga taraga nipan gi September taraga treta NDNPS ki ko na Equis asida charge frame takhi case asiga mari lainana prosecution gi maikedi special PP na tuan ba submission lan khalaki Equis ki council gi maikedi gi su police na siriba maral si ko na ba defense argument kya satakhi prosecution gi maikedi case asigi prosecution witness mangagi zaban court ta pikhi aduga case asigi exhibit item kuntragani pan police na show tawduna court asida special trial satakhi trial aduga mari lainana sairap talaiba special judge NDNPS fast track court Manipur Alec Muibana Sikandar bu NDNPS ki section 21 clause B da conviction pire haina khanki case asigi makhataba sentence hearing tha asigi mari da court asimakta da sathanaba matam leble haina special judge NDNPS fast track court Manipur na lakthokre haina su pawsida makhata na phungdorakli
Maka satharakpo na to papawamana. Sainana pressure pibi hengalakpa sayrakta US na Taiwan na $1 million satruka taragamapan gi khulai yon gadauri. Sainana pressure pibi hengalakpa sayrakta US na Taiwan na $1 million satruka taragamapan gi lan gi kusukulai sing pigadauri haina official report amagi matung ina fongdorakli. US na Taiwan da yon gadauri bu kusukulai sing adugi manungda F-16 fighter plane da palaga kakadaba kulai sing si yauri. Mara asida China gi lan gi plane kunga mathoi na Taiwan gi air defense zone lana paishilakre habigi report lairi. US na Taiwan da lan gi khulai sing yon ga dori ba sina maram oiraga China ga yengthina bagi thawong sing hengalaka dori. China na di US da lan gi kusu khulai yon dana ba yamna toina taksinduna rakti. China na di Taiwan bu makhoi gi territory gi manung sana leiba lamdam gi sarukni haina claim tawkhiba loinana Taiwan da military gi oina support toriba si maram sadi. Pentagon gi mekedi gi yumsakisa numita phongdo khibida US State Department na Taiwan anti-aircraft advanced medium range air to air missile AMR AAM 200 yawn lani kusu khulai sing Taiwan na yon bi ayaba pire amasum US na yon gadori bu khulai sing adu Taiwan gi air space ngak sinana bu hona bada mapangal kankat hanbaga loinana regional gi security thamna bu hona bada mating oibaga loinana United States ka kusamnana thabak paikhat minaba ngamani Raytheon technology amadi Lockheed Martin principal contractor oiri China na di company ani asigi mathakta Taiwan na khulai yon bagi dama athingba thamlibani haukiba sai ahungi matamasi China na military gi activities sing Taiwan manakta satharakle haibagi complaint tawduna laklibani China na di Taiwan bu makhoi gi territory gi manungsana leiba lamdam gi saruk ni haina claim tawri mara sida China gi warplane sing na Taiwan air defense identification zone lana paishlakle haibigi wapuma mafongdokre haukiba pung kunga marigi matamasi gi manungda China gi lan gi plane kunga mathuina Taiwan air defense zone lana paishlaki haiden su pausna makhatana report torkle makhasa tharakpoina masum loisilakpoina to papawamna Joy Shankar na Chinese counterpart King Ganga unaduna border da santi thamna bakhanakre India External Affairs Minister S Joy Shankar na maki Chinese counterpart King Ganga unaduna bilateral relationship ki matangna leiriba singnaba kya amadi G20 gi agenda gi matana khanakre haina official report amagi matungina fongdorakli External Affairs Minister Joy Shankar na G20 foreign minister singi New Delhi da pangthokliba mifamasi gi sidelines Chinese counterpart King Ganga unaduna warisana khibani Joy Shankar na hakibida ma Chinese counterpart oiriba King Ganga unaduna bilateral relationship da singnaba leiriba singamadi border area da santi amadi tangdu leitadan leiriba phikbam da akaiba thondana bigi matangda khana nainaki aikoina G20 gi agenda da warisana ki Kim Gang Chinese President Xi Jinping gi close aided oiriba miyoni Wang Yi gi mut singraba matungda ma India da ahan boina khongsat pangthoki line of actual control gi Ladakh sector nakalani magna military yoina mukna bagi thawong sing hangalaki basairakta India amadi China gi foreign minister singna mifamasi pangthoki bani haidi leba ani gi marakta lainari bamari ase hokiba sahi humfu gi matamasi gi manungda khwaidi gi sathi boire English singani gi kungi June 15 da Gal Valley the India amadi China gi lanmi sing akan mono khuthonaki China gi foreign minister asi unadringai mangoinana Joy Shankar na ma ki US ki counterpart Antony Blinken ga su unaduna wari sanaki baga bilateral gi oina lainari ba mari amadi Ukraine gi conflict yauna global gi issue kya masu khanna na khayadi adu hoskuina di mayam paw su matang sa lusinjarage amasum mayam puna anoba update ngamina senesu channel su gi mekedi gi myang famda makata na thamjari